State asida anoba lainga kama semnabagidamag hanagi Chief Minister Nongthongbam Birena Luchingba MLA Mari Center Narunabagidamag Delhi Changkraba Matung ngasi makhatana MLA Mari amasu Delhi gidamag Imphal thadokre ngasi Imphal thadokhiba MLA singado Karam Shyam TH Basanta TH Sam Kumar amasung Y Khemchani makoi Mari asigi manungda MLA TH Sam Kumar amasung Y Khemchana nungthil pung tarat Indigo flight ta aduga MLA Karam Shyam amasung TH Basanta na nungthil pung amaga minute nifu mangagi Indigo flight ta Imphal thadokhibane makhatana MLA khara amasu center gi luchingba sing unarunabagidamag ngasi Delhi gidamag Imphal thadoklaba yai haide panbayabadi hanagi Chief Minister Nongthongbam Biren MLA ahum Tongbram Robindro Haikam Dingo amade Sapam Ranjan yaure ngarang center gi luchingba sing unarunabagidamag Delhi dagi ngarang Imphal thadokhibane khongchat adugi mangoina na paumi singna Imphal International Airport ta hangba wahangi paukhumda hanagi Chief Minister Nongthongbam Biren na khongchat adu state asida hojik oiriba fibam asiga mari lainana athubada lainga ka mathambina ba center ge luchingba singda taksiluna bagidamak chatpani haina phongdoklamba laikhe sumna khoi Manipur gi hojik lairiba situation se Manipur gi tangdu laita da situation sida ida khoi athuba matamda popular government ama thambiraga lairiba situation si IDP की तौरीबा हाईवे की तौरीबा खोलिबा मयाम से लोइसिनबा खरा थुना तौसी हाइदना दुगी तक्सन बसत पने